Myanmar के Militant Singh yaoe haibagi chapchaba Report Leitri KULDIP Moreda lariba Central Forcing State Forcing loinana thabak tauminnari Handak Moreda akanba mongda khut thoknariba asida Myanmar के Militant Singh yaoe haibagi chapchaba Report Leitri haina Security Advisor su oriba Unified Command के Chairman KULDIP Singhana phongdokkhre Langthabal da leiba Maidingo Gambir Singha के ningsing khumamda ngasi pangthokkiba Maidingo Gambir Singha laikidabagi chamaga marfu dara suba ningsing thoramda saruk jaba lakiba Unified Command के Chairman KULDIP Singhana paumi singna hangba wahangi paukhum piraduna hai More के mafam singda Assam Rifles BSF amasung manipuri commando singna ngak senbagi thabak kanna sathari border area da Assam Rifles sung ngak seli na more da mathau ningthina tawdi haibagi khudang changdam leite border area da ngak seleba central amadi state forcing angamba thakta mathau tawri more da chatharak liba attack asida su da lariba kuki laloba sing yaoe haibagi khudam leitri intelligence na akanba maungda thijili su camp sing da cadre sing attendant su kupna jingsili haina phongdokhi